ngasi yuk yamna nuaitaba thokdok amada Thawban district ki khongjom sapamda class 6 khakta tamlibi Maheiroi Nupimacha ama school gi exam lakpagi Lambida Meewoi amana Makokta Yotcheina kanbadagi aru fibamda sokpadagi laikatnaba ngamdana leikhidare hari leikhidaba Maheiroi Nupimacha adugi maming khongjom sapam maning leikaidagi sapam khelendra singhagi machanupi sapam jenika kawi hari sapam jenika hauji ibemal bishan academy da class 6 tamlibi Maheiroi ni hari thokdok adu chenariba Meewoi adu miyamna fara matungda police ta sinakre hari amaromda miyamna faraga police ta sinakraba nufa adugi maming sapam sarat singh sahi nifuga manga apokpa leikhidaba sapam kalachan kawi sapam sabal leikaidagi ni hari